Kanagumba kharagi higaiwada aikoi mayon laigumsi aikoi nungsinana chatpa mathau tai haina MLA L Rameshwor na fongdorakli Maitai amasung Maitai Pangaldi hauzik chingda khundaba yadribani maramaduna aikoi gi lam masida aikoi yamna risky oiribani masida kanagumba kharagi higaiwada aikoi gi mayon laigumsi aikoi nungsinana chatpa mathau tai haina PDA gi chairman su oiriba kairau AC gi MLA Lorembam Rameshwor na fongdokre wafamasi youth Guidance Club YGC Kairau Makting Mayai Leikai gi nauna saba sanglen haunabi matung inna ngasi sangaduna miyamda khutsinabagi thauramda athoiba mitungi warol piraduna MLA Lorembam Rameshwor Maiteina haikibani MLA na makhatana haikibada hauzik matamasida huran chinthi lutpat amadi gengi thabak mayam ama chatharakpa maramna Leikai Leikai gi club sing Yamna Lingna Leiba Mathou Tare tongan ba loop singdagi demand gumba laklabadi miyamna sulotsin biganu club singda natraga police station singda pau piduna aikoi punna thengnaminasi haiki handak selga mari lainana tongan ba mafam anida thokiba thodok sing adu yamna thamoi sokna nungaite asigumba huran chinthigi fataba thabak sing thoktanaba drug yonba sing thengnaminaba amadi club ki naha sing yamna lingna laihanningi haireduna hauzik thokliba mi faba fuba huran chinthi sing thoktanaba Leikai gi club sing punsinduna hotna haningi haiki ngasigi club sangabagi thauramadu MLA Lorembam Rameshwor na athoiba mithung YGC gi president Dr. Khatabudin Sahana Thauram-mapu amadi Imphal East ki chief medical officer Dr. Lorembam Indira Devi na akanaba mithung sing oina sarukya ki koina thami su thudok ani thenare amana Leikai sigi haikar kaya wigi koi tajum nama haraga pasalu ki khildo lambi da sai kombo sai di sima adinga na ana hukang ga sigi ma hukang Leikai ngadi dukan thamba koyana ama koi pasaslo ki put thiramaga koi indalaga yan kol bata khatu mo thandiramada asina koi parama tamedina sigi kainogeda Leikai club singje am lingam mathau tara chaliba haikar kran chithi aku giang ki thuk suka kita punina ba aduna aina mai ke nanda basing hajen ba karigumba sada tonga ba lu ka asigi demand ko ba ni kiam ko la ga losan bagi mu to club singa sia to bi ba do na police station da copy ba ni ishano ko mo ra ni de kanda ko phuk singa da hana apai kuna ko sopta ni na ba ka bakara ko sigma club singa da ke bi ar mai khanda ke pero kan am mai ke ko ngang do am khobane ma tawmi da makku ko jalaga ising da thada ke taw no am si chi jana mo tonga na mo masada ko ni masikano selbi na sala kan ha club singa amna active boy ni mai ta no na ha singa ta adagi halan na dana kan ko ya ma am le ba maroina ko pangan singa ta jaga singa club pulai ke maroina hana